Hello everyone, ngasi video di nate hanagi video ne raw ma taraga sareng ama thongge tawbune hanagi Mother's Day numita 12 May da thongkhibagi video ne ado sareng thongbada changadaba mayan sing di side leire sida leire sing sine ado ai video se ka haini ngasi di nate koiraba video ne Mother's Day numita 12 May da thongge video se damaga thagat pache song sangdaba ne adana sembasu sangdaba aduga ka haini video se damme kaina gaine hekta sisna mai punaraga tawbanate just bit ki oina sum pangnam da nammane angle phajaba video phajaba dagi aduda kam leite kotnam ba kotnam thonga namda sum yaw yaw si sum ne dum nammi seina thonga ga pangnam namda ne thongba pamjaba diga ano kahani mayamna thi phajai aduda haibadi sum thiramani adu taraga sum kahani dum number ba mai pangnam da namme ba haidune ai sisna mai puna na tawjaba ni natte ado video se juma sigi natte Mother's Day numit kini hawba hawtabadi mayam charaga hawebadi hayi khre ado jang sis mai tawna sareng thongba se loisan le adu duga utim leire salad leire raw tawba adagi sareng thongba and then kotnaba aduga yongchaka kai lok leike ke hapa eromba ne mayam bye bye. Thank you everyone for watching my video.